Sao đấy hết trên này. Mình dân này. Nhìn ngay xem. Sao đây. Ama cái thứ lấy hết. Mình dân mà. Mình dân ra. Đồ quá này. Đồ mà sao đây. Mày đi. Thì chúng mà cổ là ten size. Đi cái mẹ này hết size kilo ama mà khai chăng. Thôi rồi. Đâu. Đi phá ra nó sao? Sẽ anh ta thằng đâu sẽ. Thế em học phải sẽ expert robot kia ama mà khai ta ni. Hiểu lên. Ôi, nó sao mèo. Mi thadan mau re zik ayuk ki pung mari ma khai ta gi bolo na mi sangan mau re mi kang ulai Tiếng bằng một tụi. Bang. Tunggu. Nah, bro. Siapa yang sama tiếng bằng một? Sao khoi lai? Ya re ko. Em mai tiga bro lottery. Sao khoi daw dong mal kai no. Nang asli tahu je tiếng bằng bio. Kai no pang de. Ya. Sudah, mana isim bio mana sabu. Ya ko. Pani. Sang ya me pharo kulak. Thank you. Dabablu to kani ne ai tau bang bata dines lo mi ngo Lagi biom tadi ko tu. da dines ka daros ni na yire ke no ai won le re wane mamang na pasta ke bhaiya ma yaran ki afong nu pan de ado sir serial number kya tar ke Serial number di pio je yeng ri ye. अब तो ये धोख के नो मैं मांगदा नंग ने अस्ति के तंगा कोई था दो वाली के दरोगे सर क्या तार के 69 तारे 69 मई तारे उल्टा नंबर ने और पोका बने रा सिगी जे होरे काचिन ता मी ने नंगा पान वाई को नंग ना आसी क्या ताम नो खंग ने आई लॉटरी से ले 73 तार आई की लॉटरी हांग दी के नंग सौ ले के नो đại ngôn là kéo em thì buổi nó chưa được phải tao tôm à nó chỉ tao rồi này from bao nhiêu giờ đi ai quá tao tai nên nó sẽ bật hình vậy nó chỉ tao mà tao năng đi thà tao vừa chỉnh người đi không nghe ngã lấy tao không ngon mà tai gì đi xin lỗi khôi chỗ hồ này đấy lấy ngâm được đấy ấy chẳng làm bao giờ yauwe đây ngacik mèo đây tu 73 ha sao mày tạm nó thôi mình ngacik phao học đấy tin trok cái lấy trò ngacik khơi phao này nè lang bây giờ đầm này em xin mình mới ngacik ha năm mai mà xoay hè ai nói bo u tôi quỳ đây nè phong ang sa to quỳ đây cái gì vậy thì em tin này à số ra năng đây cái thằng này này ấy cái thằng này này cầm anh khăn lì luôn thì này cái thằng nó lên mình này tao là cái son lâu rồi học chưa mi phana bông này cái quá năng gì center này thì sao thu năng cốt là phim đi nè $73 xích xoay cái rồi kìa $76 hảเอาเลยบอกไอ้นี่กำไมทางนั้นมีป่ะนั่งอยู่ที่ปวดกาเป้ใช่ไหมKhana ding ngak lem do ngale nang yidi masak tha dar jo oh sengkup lang de kya 73 salu khoi bain thang na re wow center ta siram center ta ko ide ko ya de ko u kha da ta yam phar si na horen nuk sa sa da na kai do yo ra sa
ngadi ting ama ba sar khoi gi 72 aiga sar khoi ga thangnare watin kenogi ai tawung ma ma am si le ne tanglagi kawagi eh danagi ga sai do khoi pareng oile mai 73 tare eh fai horje lu bro yo somaning na khar thien ma le to ru na phai thien do cho sanang do chien ma le na tro si langom na to ma fai horje ai sport dog jara 73 da honi fajara u khada tare u zigi ma khada horen nungsa ke ga sa do khar de pan or sport le hui boino ga go opposite tare boino asi e wang da boino horen sagat na ka da asmi chingat pau renga ro pha pau ra sino pa ma fai jo hor ge theng re asmi loi pha bau na ge ai sport dog jara 73 da honi fajara u khada tare u zigi ma khada horen nungsa ke ga sa do khar de pan or sport le hui boino ga go opposite tare boino asi e wang da boino horen sagat na ka da asmi chingat pau renga ro pha pau ra sino pa ma fai jo hor ge theng re asmi loi pha bau na ge chingkup liền to ge ron bike to mia loi gen si sian to yen ke si chingkup ron bike kam hap te go si chingkup si em thai en sian sama nap pa kok sala phar sanaba leige srok to ama fare asal khoi kamanam singakre wa si sang ya pha dia hai sa opening ya kon sa na hang re kêu này chal expert robot ki kaman nam phag re anang ina tro thang na bi oi le min kaman di phajra ma le ya mai je kilometer tro ai son do thwe to sorry no mi are ge no sa ka ge to ai ba yam phajra sa yam de do re yam pharo ma Hoji pung taruk tare asa pung manga dai tha ba bone do nga je phana driam ai sai kaman pha ya he do ai kaman gum nga ko mon bi tha chang me chaw dam sa adana phadri nga se pam di pare nga se lei ja nga se on thu zale nga khaw ga hang dok tri tan na to singa se sim thu zale adane pung amma mukti khoi thare nga di sang ga chawa da bi ke samat le na le sa prince kizim khai ta đấy polo wi pha jawam di pha re nei re ga no si de kizim khai đi ta da nak sa kot pi nei than kot ngam den ringa khaw opening tor ge expert robot ki nga phag re mai lang tong re gì lấy cần cái rồi bay biết rồi yaowe bỏ cái gì cái mẹ đấy xí sai xí kilo amma mà khai chăng phơi rồi đâu sẽ hắn thằng đâu sẽ tiếng ngồi phải sẽ expert robot cái amma mà khai ta nè hiện lên phải mà nó cũng ăn câu rồi hꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯦ ꯑꯩꯈꯣꯏꯒꯤ ꯃꯦꯂꯥ ꯁꯤꯜꯂꯤꯕꯒꯤ ꯃꯣꯏꯒꯤ ꯃꯄꯨꯅ ꯍꯥꯏꯖꯦ ꯔꯨꯜꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯥꯏꯇꯥꯔꯦꯅꯦ ꯃꯣꯏ ꯃꯥꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯣ ꯉꯥ ꯐꯥꯗꯦ
ꯍꯥꯏꯕ ꯃꯤꯒꯤ ꯄꯨꯡ 3ꯀꯤ ꯃꯃꯥꯡꯗ ꯍꯧꯒꯠꯂ ꯆꯠꯄꯤꯕꯗ ꯌꯥꯅꯤꯅ ꯃꯌꯥꯝꯁꯦ ꯐꯅꯌꯥꯝ ꯍꯧꯒꯠꯂ ꯆꯠꯈ꯭ꯔꯦ ꯂꯩꯍꯧꯕ ꯈꯔꯁꯤꯅ ꯐꯥꯔꯛꯄ ꯌꯥꯏꯅ ꯇꯧꯕꯅꯦ ꯑꯌꯨꯛꯇꯤ ꯉꯥ ꯐꯥꯅꯗ꯭ꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯗꯥꯕꯠꯅ ꯐꯥꯈ꯭ꯔꯤꯗꯣ ꯃꯌꯥꯝ ꯆꯠꯅꯈ꯭ꯔꯕ ꯃꯇꯨꯡꯒꯤ ꯉꯥꯅꯦ ꯍꯥꯏꯇꯥꯔꯦꯅꯦ ꯍꯧꯖꯤꯛ ꯄꯨꯡ 9 8 ꯃꯈꯥꯏ 9 ꯇꯥꯔꯦ ꯐꯥꯕ ꯍꯧꯔꯦ ꯗꯅꯥꯎꯆꯥꯒꯤꯁꯨ ꯑꯃ ꯆꯤꯡꯉꯛꯑꯝꯃꯦ ꯁꯤ ꯑꯩꯒ ꯊꯪꯅꯕꯩꯁꯦ ꯑꯩꯁꯨ ꯑꯃ ꯆꯤꯡꯉꯛꯑꯝꯃꯦ ꯉꯥ ꯃꯆꯤꯟꯖꯥꯛ ꯆꯥꯕ ꯍꯧꯔꯛꯄꯩ ꯃꯃꯤꯗꯨ ꯎꯔꯦ ꯃꯈꯥ ꯇꯥꯅ ꯐꯥꯉꯝꯃꯦ ꯁꯤꯒꯤ ꯔꯧꯁꯤ ꯑꯃ ꯐꯥꯔꯦ ꯃꯇꯝ ꯀꯣꯏꯕꯩ ꯇꯨꯡꯗ ꯁꯤꯒꯤ ꯔꯧꯁꯦ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯝ 5 6 ꯑꯗꯩ ꯃꯤꯔꯒꯟ ꯍꯦꯟꯅ ꯐꯖꯩ ꯃꯤꯔꯒꯟꯁꯨ ꯐꯥꯔꯦ ꯑꯗꯣ ꯒ꯭ꯔꯥꯁ ꯀꯥꯞꯇꯤ ꯑꯝꯇ ꯐꯥ ꯉꯝꯗ꯭ꯔꯦ ꯒ꯭ꯔꯥꯁ ꯀꯥꯞꯇꯤ ꯑꯩꯅ ꯐꯥꯕ ꯒ꯭ꯔꯥꯁ ꯀꯥꯞꯇꯣ ꯄꯤꯛꯑꯦ ꯌꯥꯝꯅ ꯑꯗꯣ ꯃꯕꯨꯛꯁꯨ ꯄꯤꯛ ꯊꯜ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯒ꯭ꯔꯥꯁ ꯀꯥꯞꯇꯤ ꯆꯥꯗ꯭ꯔꯦ ꯔꯧ ꯃꯤꯔꯒꯟ ꯑꯣꯏꯅ ꯆꯥꯔꯦ ꯃꯌꯥꯏꯗꯒꯤ ꯑꯗꯣ ꯐꯥꯔꯤ ꯔꯧꯒꯤ ꯁꯥꯏꯖꯁꯦ ꯁꯤꯅꯤ ꯔꯧ ꯁꯨꯝꯕ ꯇꯔꯨꯛ ꯇꯔꯦꯠꯇꯤ ꯐꯥꯔꯦ ꯃꯈꯥ ꯇꯥꯕ ꯌꯦꯡꯉꯁꯦ ꯑꯩ ꯉꯁꯥꯏ ꯇꯟꯗꯅ ꯉꯥ ꯐꯥꯅꯗꯦꯅ ꯅꯝꯃꯒ ꯇꯣꯛꯎꯔꯕꯅꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯝꯕ ꯍꯧꯔꯒꯦ ꯈꯔ ꯐꯥꯔꯦꯕ ꯔꯧ ꯑꯃꯒ ꯐꯥꯔꯦ 3 ꯍꯨꯛꯇ ꯑꯩ ꯁꯤ ꯀꯣꯂꯔ ꯃꯆꯥꯁꯤꯗ ꯂꯪꯒꯣꯝ ꯌꯥꯎꯋꯤꯅꯦ ꯁꯤꯗ ꯔꯧ ꯑꯃ ꯆꯤꯡꯉꯦ ꯉꯥꯁꯦ ꯃꯆꯤꯟ ꯌꯥꯝ ꯆꯥꯎꯗ꯭ꯔꯦ ꯉꯁꯤꯁꯦ ꯋꯦꯗꯔꯁꯦ ꯐꯠꯇꯕꯩꯔ ꯀꯩꯅꯣ ꯃꯝꯃꯦꯕ ꯅꯣꯡꯁꯨ ꯃꯔꯤꯛ ꯃꯔꯤꯛ ꯇꯥꯕ ꯍꯧꯔꯦ ꯌꯥꯗ꯭ꯔꯦ ꯌꯦꯡꯉꯁꯤ ꯃꯈꯥ ꯇꯥꯕ ꯍꯧꯔꯦ ꯗꯥꯕꯠꯀꯤ ꯑꯦꯛꯁꯄꯥꯔꯠ ꯔꯣꯕꯣꯠꯀꯤ ꯃꯄꯥꯁꯦ ꯉꯥ ꯐꯠ ꯂꯩꯔꯦꯅꯦ ꯑꯩꯈꯣꯏꯅ ꯍꯨꯡ ꯂꯩꯔꯦ ꯁꯣꯝꯗ ꯑꯁ ꯅꯪꯒꯤ ꯂꯨꯝꯃꯤꯍꯦ ꯉꯥ ꯃꯁꯛ ꯎꯗ꯭ꯔꯤ ꯍꯧꯖꯤꯛꯐꯥꯎ ꯑꯩꯉꯣ ꯀꯣꯠꯈꯤꯕꯅꯤ ꯇꯞ ꯇꯧꯁꯦ ꯉꯥꯏꯈꯣ ꯑꯦꯁ ꯃꯤ ꯂꯪ ꯀꯣꯠꯄꯩ ꯃꯥ ꯅꯪ ꯂꯨꯝꯃꯤꯗꯣ ꯑꯩꯒꯤ ꯂꯪꯁꯤꯗ ꯑꯣ ꯉꯥꯁꯨ ꯑꯗꯨꯝ ꯌꯥꯝ ꯀꯩ ꯉꯥꯅꯣꯗꯤ ꯈꯪꯗ꯭ꯔꯤ ꯑꯗꯨꯗꯤ ꯌꯦꯠꯅꯔꯦ ꯉꯥ ꯃꯁꯛꯇꯤ ꯎꯗ꯭ꯔꯤ ꯂꯨꯝꯃꯦ ꯁꯤꯗꯤ ꯈꯪꯉꯦ 이스 호이 ꯀꯃꯟꯗꯣ ꯃꯊꯨꯟꯒ ꯀꯩꯅꯣꯒ ꯀꯣꯠꯁꯟꯕꯩꯅꯦ ꯅꯪ ꯈꯣꯏꯌꯥꯝꯗꯣ ꯁꯤ ꯀꯃꯟꯁꯦ ꯑꯣꯏ ꯂꯩꯔꯦ ꯑꯆꯧꯕꯅꯦ ꯀꯩ ꯑꯁꯥꯡꯕ ꯁꯥꯒꯠꯂꯨꯔꯕꯅꯦ ꯈꯨꯆꯤꯡꯗꯨꯗ ꯑꯗꯨꯒ ꯈꯣꯏꯁꯦ 2 3 ꯊꯣꯛꯑ ꯌꯨꯕ ꯃꯊꯨꯟ ꯑꯃ ꯃꯀꯣꯛꯇ ꯑꯃ ꯁꯨꯃꯥꯏ ꯈꯣꯏ 2 3ꯁꯦ ꯄꯨꯂꯞ ꯌꯨꯔꯦ ꯂꯪꯁꯨ ꯄꯨꯜꯂꯦ ꯐꯖꯩ ꯄꯣꯠꯅꯦ ꯅꯪꯗꯣ ꯗꯥꯏꯔꯦꯛ ꯑꯩ ꯍꯧꯖꯤꯛ ꯁꯤꯒꯤ ꯀꯣꯂꯔ 5ꯁꯤ ꯊꯥꯛꯆꯤꯜꯂꯒ ꯊꯝꯖꯤꯟꯈ꯭ꯔꯦ ꯉꯥꯏ ꯉꯝꯗ꯭ꯔꯦ ꯉꯥꯁꯦ ꯇꯞ ꯆꯥꯕꯅꯤꯅ ꯁꯤ ꯈꯣꯏꯖꯩ ꯃꯇꯣꯟ ꯂꯦꯡꯉꯛꯄ ꯉꯥꯏꯔꯒꯦ ꯈꯣꯏꯖꯩ ꯃꯇꯣꯟꯁꯤꯅ ꯀꯗꯛ ꯀꯗꯛ ꯂꯦꯡꯉꯛꯄꯗ ꯑꯗꯨ ꯑꯃ ꯍꯥꯏꯒꯠꯂꯦ ꯀꯣꯂꯔ ꯑꯣꯏꯅ ꯌꯥꯎꯔꯦꯅꯦ ꯑꯣ ꯁꯤ ꯑꯅꯤꯁꯨꯕꯁꯦ ꯉꯥꯏ ꯑꯣꯏꯔꯗꯨ ꯑꯅꯤꯁꯨꯕ ꯈꯣꯏꯖꯩꯁꯦ ꯂꯪ ꯊꯥꯗꯔꯦ ꯁꯤ ꯌꯥꯎꯋꯦ ꯉꯥ ꯃꯆꯥ ꯑꯃ ꯌꯥꯎꯋꯦ ꯐꯩꯅ ꯂꯥꯏꯗ ꯄꯤꯛꯄ ꯃꯥꯜꯂꯦ ꯄꯤꯛ ꯃꯤꯔꯒꯟꯅꯦ ꯃꯤꯔꯒꯟ ꯑꯃ ꯌꯥꯎꯔꯦ ꯁꯤ ꯆꯥꯡꯁꯤꯅ ꯑꯗꯨꯝ ꯌꯥꯔꯦ ꯁꯤ ꯃꯤꯔꯒꯟ ꯁꯥꯏꯖꯁꯦ ꯑꯗꯨꯝ ꯌꯥꯔꯝꯃꯅꯤ ꯑꯩꯁꯨ ꯁ꯭ꯋꯥꯏꯗ ꯑꯃ ꯍꯦꯡꯒꯤꯡ ꯑꯃ ꯐꯔꯛꯇ ꯑꯃ ꯌꯥꯎꯕꯅꯦ ꯑꯗꯨ ꯈꯣꯠꯂꯛꯏꯕ ꯃꯤꯔꯒꯟ ꯑꯃ ꯐꯥꯔꯦ ꯁꯨꯝꯕ ꯃꯤꯔꯒꯟꯁꯦ ꯐꯅꯌꯥꯝꯗꯤ ꯐꯥꯔꯦ ꯑꯗꯨꯒ ꯔꯧꯁꯨ ꯁꯨꯃꯥꯏꯅ ꯆꯥꯎꯋꯦꯕꯀꯣ ꯁꯤꯁꯨ ꯑꯗꯨꯝ ꯆꯥꯎꯔꯦ 1.5 ꯀꯤꯂꯣ ꯑꯗꯣ ꯒ꯭ꯔꯥꯁ ꯀꯥꯞꯇꯤ ꯑꯃꯨꯛ ꯊꯣꯛꯂꯛꯇ꯭ꯔꯦ ꯑꯃꯁꯨ ꯆꯤꯡꯉꯤ ꯑꯣ ꯀꯞꯄꯤ ꯁꯤ ꯑꯝꯇ ꯊꯝꯒꯦꯍꯦ ꯌꯥꯎꯔꯖꯥꯠꯂꯣ ꯌꯥꯎꯔꯦ ꯑꯃꯁꯨ ꯆꯤꯡꯉꯤ ꯉꯥꯗꯤ ꯀꯨꯞꯄꯦ ꯊꯥ ꯆꯤꯡꯁꯤꯜꯂꯛꯏꯅꯦ ꯑꯃꯁꯨ ꯆꯤꯡꯉꯤ ꯍꯥ ꯅꯪꯒꯤ ꯌꯥꯎꯔꯕꯣ ꯅꯪꯒꯤ ꯑꯃ ꯌꯥꯎ ꯃꯥꯜꯂꯦ ꯏꯕꯥꯅꯤ ꯌꯦꯠꯁꯟꯅ ꯃꯥꯜꯂꯦ ꯉꯥꯕꯨꯗꯤ ꯌꯥꯎꯋꯦ ꯑꯗꯣ ꯗꯥꯅꯥꯎꯆꯥꯒ ꯌꯦꯠꯁꯟꯅꯔꯦ ꯁꯤ ꯂꯧꯈꯠꯂꯒꯦ ꯔꯧ ꯃꯆꯥꯅꯤꯗ ꯁꯤꯗꯤ ꯂꯪꯗꯣ ꯊꯥꯔꯣ ꯍꯣꯔꯦꯟ
ꯌꯥꯝ ꯀꯣꯠꯂꯦ ꯑꯗꯨꯗꯤ ꯌꯥꯗ꯭ꯔꯦ ꯁꯤ ꯔꯧꯁꯤꯡ ꯌꯥꯎꯔꯦ ꯅꯪꯁꯨ ꯂꯧꯊꯣꯛꯑꯒꯦꯀꯣ ꯂꯣꯏꯖꯅꯤ ꯅꯪꯊꯣꯛ ꯇꯥꯔꯤꯗ ꯉꯁꯥꯏ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯤꯒꯅꯤ ꯀꯣꯠꯂꯦ ꯑꯩ ꯂꯧꯊꯣꯛꯑꯒꯦ ꯑꯃꯒ ꯊꯨꯖꯜꯂꯦ ꯃꯤꯒꯟ ꯃꯥꯜꯂꯦ ꯃꯤꯒꯟ ꯆꯥꯂꯦ ꯔꯧꯒ ꯃꯥꯜꯂꯦ ꯔꯧ ꯃꯆꯥꯒ ꯁꯤꯗꯤ ꯁꯨꯝꯕ ꯀꯣꯠꯂ ꯉꯥꯛꯇꯅꯤ ꯁꯥꯏꯖ ꯔꯧꯗꯗꯤ ꯁꯤ ꯁꯥꯏꯖꯁꯦ ꯑꯗꯨꯝ ꯐꯥꯔꯦ ꯃꯤꯒꯟꯗꯗꯤ ꯑꯆꯧꯕ ꯌꯥꯎꯔꯦ ꯉꯁꯥꯏ ꯀꯤꯂꯣꯃꯨꯛ ꯇꯥꯕ ꯂꯨꯡꯉꯥꯏꯗꯣ ꯀꯥꯞꯄꯨꯅꯦ ꯂꯨꯡꯉꯥꯏ ꯕꯥꯕꯨ ꯌꯦꯡꯉ ꯂꯥꯛꯏꯗꯣ ꯌꯦꯡꯉꯨꯅꯦ ꯀꯣꯏꯕ ꯂꯥꯛꯑꯦ ꯃꯥ ꯃꯥ ꯌꯦꯡꯕ ꯂꯥꯛꯏ ꯂꯨꯡꯉꯥꯏ ꯅꯪ ꯈꯣꯏ ꯆꯣꯞꯄꯗ ꯍꯩꯇ꯭ꯔꯣ ꯁꯤꯒꯨꯝꯕ ꯍꯩꯇꯤꯌꯦ ꯂꯩ ꯉꯥ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩꯅꯣꯝ ꯆꯥꯎꯕꯅꯦ ꯄꯋꯥꯗꯤ ꯍꯦꯜꯂꯦ ꯑꯣ ꯄꯣꯔꯣꯡ ꯅꯠꯇꯕ ꯑꯇꯣꯞꯄꯗ ꯍꯩꯇꯦ ꯑꯃꯒ ꯊꯨꯖꯜꯂꯦ ꯃꯤꯒꯟ ꯃꯥꯜꯂꯦ ꯃꯤꯒꯟ ꯆꯥꯂꯦ ꯔꯧꯒ ꯃꯥꯜꯂꯦ ꯔꯧ ꯃꯆꯥꯒ ꯁꯤꯗꯤ ꯁꯨꯝꯕ ꯀꯣꯠꯂ ꯉꯥꯛꯇꯅꯤ ꯁꯥꯏꯖ ꯔꯧꯗꯗꯤ ꯁꯤ ꯁꯥꯏꯖꯁꯦ ꯑꯗꯨꯝ ꯐꯥꯔꯦ ꯃꯤꯒꯟꯗꯗꯤ ꯑꯆꯧꯕ ꯌꯥꯎꯔꯦ ꯉꯁꯥꯏ ꯀꯤꯂꯣꯃꯨꯛ ꯇꯥꯕ ꯂꯨꯡꯉꯥꯏꯗꯣ ꯀꯥꯞꯄꯨꯅꯦ ꯂꯨꯡꯉꯥꯏ ꯕꯥꯕꯨ ꯌꯦꯡꯉ ꯂꯥꯛꯏꯗꯣ ꯌꯦꯡꯉꯨꯅꯦ ꯀꯣꯏꯕ ꯂꯥꯛꯑꯦ ꯃꯥ ꯃꯥ ꯌꯦꯡꯕ ꯂꯥꯛꯏ ꯂꯨꯡꯉꯥꯏ ꯅꯪ ꯈꯣꯏ ꯆꯣꯞꯄꯗ ꯍꯩꯇ꯭ꯔꯣ ꯁꯤꯒꯨꯝꯕ ꯍꯩꯇꯤꯌꯦ ꯂꯩ ꯉꯥ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩꯅꯣꯝ ꯆꯥꯎꯕꯅꯦ ꯄꯋꯥꯗꯤ ꯍꯦꯜꯂꯦ ꯑꯣ ꯄꯣꯔꯣꯡ ꯅꯠꯇꯕ ꯑꯇꯣꯞꯄꯗ ꯍꯩꯇꯦ Down Nazagi after 20 minutes. Yengase chawbar pipra di khangdre. Yengase Sorry, hey, sini. Migan nih. Ini sih. Sorry. Bazar deh sini. Du deh, kau du na ho. Oi. Hey. Plus nanti lihat kumbang han purom ta. Iya, khana nim lau tu. Kanung mah. Kainu kakeba. Nga phai di kani tau. Ta o ta ma tau kap ni ko. Mari itu palong ka thalo. Yang lungai. Ye ko. Nga sum lieng le dia ro. Mari ma ka thalo khoi mari ka thalo. Tama ai tau. Tama. Che. Che han dei che. Tosro nga di sau de tu bo. Kutum cho. Mi gan je phajare. Ako. Mai lok to sang di sang yo ko. Sik long ne ko. Tingi. Ano kaya tiljo. Khoi yo pa uni na. Sidi maning hantu sar pajo phoidala ka ne aroi. Wai tong ne. Doctor dam ta kapsan de aroi ne. Khaira lokphok ta di. Condition je hitang severe oi re. Inge nang tu. Khoi yo pa uni ba. Khoi ma saw di nampu da plaster ka pa chatla ju ai ba. Si ma tiwong manung gi fiber ma am do palle ni. Asilet Ada isi sana kan dah matuan dia mau yur ke faktor baju ya roi ni. Ada di khang ngamroi. Ada ni, boleh kita. Tengok beral le. Aku ngin je lah.
ꯀꯣꯂꯔꯒꯨꯝꯕꯗ ꯄꯥꯟꯕ ꯕꯦꯔꯥꯅꯦ ꯁꯤꯗꯤ ꯄꯨꯗꯗꯤ ꯀꯩꯅꯣ ꯇꯧꯁꯦ ꯍꯣꯁꯄꯤꯇꯥꯜꯐꯥꯎꯇ ꯐꯠ ꯆꯠꯊꯣꯛꯅꯕ ꯇꯧꯁꯦ ꯀꯅꯥ ꯂꯩ ꯀꯩꯅꯣꯗꯣ ꯑꯝꯇ ꯐꯣꯟ ꯇꯧꯁꯤꯜꯂꯣ ꯍꯥꯡꯉ ꯁꯣ ꯍꯥꯡꯉ ꯃꯥꯏ ꯐꯣꯟ ꯍꯥꯡꯖꯥꯠꯂꯣ ꯀꯩꯅꯣ ꯍꯥꯟꯅ ꯄꯨꯟ ꯌꯥꯔꯣꯏꯌꯦ ꯌꯥꯅꯤ ꯍꯥ ꯃꯇꯣꯟ ꯍꯟꯗꯣꯛꯄ ꯍꯥꯏꯁꯦ ꯃꯥꯏꯁꯦ ꯃꯇꯣꯟ ꯍꯟꯗꯣꯛꯄ ꯈꯔ ꯂꯨꯅꯤꯅꯦ ꯇꯪꯈꯥꯏꯐꯥꯎ ꯆꯪ ꯌꯥꯗꯧ ꯃꯥꯟꯗꯦ ꯈꯖꯤꯛꯇꯪ ꯅꯠꯇ꯭ꯔꯦꯕ ꯇꯪꯈꯥꯏ ꯍꯣꯏ ꯄꯨꯔꯥ ꯁꯦꯟꯇꯔꯗ ꯌꯨꯡꯈ꯭ꯔꯦ ꯁꯔꯨ ꯐꯪꯕ꯭ꯔꯥ ꯆꯥꯡꯗꯣ ꯐꯪꯗꯦ ꯁꯔꯨꯗꯤ ꯈꯔ ꯉꯥꯛꯇꯪꯒ ꯄꯪꯊꯍꯟꯈꯤꯒꯦ ꯑꯗꯨꯒ ꯌꯥꯝ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯌꯥꯅꯤꯌꯦ ꯄ꯭ꯂꯥꯁ ꯂꯩꯔꯗꯤ ꯌꯥꯅꯤꯕ ꯋꯥꯗꯤ ꯋꯥꯕꯅꯦꯕ ꯈꯥꯡꯕ ꯉꯝꯅꯤ ꯍꯥꯏꯔꯒꯗꯤ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯈꯤꯇꯪꯒ ꯄꯪꯊꯍꯟꯈꯤꯒꯦ ꯍꯧꯖꯤꯛ ꯄꯪꯊꯔꯛꯑꯦꯕꯀꯣ ꯈꯔ ꯄꯪꯊꯍꯟꯈꯤꯒꯦ ꯁꯤꯅꯤꯅꯦ ꯄ꯭ꯂꯥꯁ ꯇꯧꯔꯦꯅ ꯄ꯭ꯂꯥꯁ ꯃꯆꯥꯗꯣ ꯄ꯭ꯂꯥꯁ ꯃꯆꯥꯗꯣ ꯂꯩꯗꯤ ꯃꯇꯣꯟꯁꯦ ꯁꯨꯃꯥꯏꯅ ꯄꯥꯛ ꯂꯥꯎ ꯏꯟꯈꯠꯈ꯭ꯔꯦꯅ ꯃꯇꯣꯟꯁꯦ ꯑꯗꯨꯒ ꯏꯟꯈꯠꯈ꯭ꯔꯒ ꯃꯅꯤꯡꯁꯦ ꯀꯛꯊꯠꯂ ꯑꯗꯨꯝ ꯊꯥꯗꯣꯛꯈꯤ ꯌꯥꯕꯅꯦꯕ ꯌꯥꯏꯌꯦ ꯑꯗꯨ ꯏꯟꯈꯠꯄ ꯉꯝꯗ꯭ꯔꯒꯗꯤ ꯐꯔꯛ ꯇꯥꯗꯣꯏꯕ ꯑꯗꯨ ꯈꯥꯡꯕ ꯉꯝꯅꯤ ꯍꯥꯏꯔꯒꯗꯤ ꯏꯟꯈꯠꯀꯦꯕ ꯃꯅꯤꯡꯁꯦ ꯀꯛꯊꯠꯈ꯭ꯔꯒ ꯌꯥꯏꯑꯕ ꯌꯥꯝ ꯍꯥꯏꯗꯣ ꯃꯃꯥꯡ ꯑꯁꯤꯒꯤ ꯃꯇꯣꯟꯕꯨ ꯐꯥꯎꯗꯣꯛ ꯌꯥꯒꯗ꯭ꯔꯣ ꯌꯥꯅꯤ ꯌꯥꯅꯤꯕ ꯑꯗꯨ ꯐꯥꯎꯗꯣꯛꯍꯜꯂꯁꯦ ꯄ꯭ꯂꯥꯁ ꯃꯆꯥ ꯂꯩꯕ꯭ꯔꯣ ꯄ꯭ꯂꯥꯁ ꯃꯆꯥ ꯃꯇꯣꯟ ꯇꯨꯝꯕꯗꯣ ꯑꯩ ꯌꯨꯝꯗꯗꯤ ꯂꯩꯍꯧꯔꯤ ꯁꯤ ꯄꯣꯛꯇ꯭ꯔꯦꯅꯦ ꯗꯥꯕꯥꯠ ꯄ꯭ꯂꯥꯁ ꯃꯆꯤꯟꯅ ꯇꯨꯝꯕ ꯃꯆꯥꯗꯣ ꯌꯥꯎꯕ꯭ꯔꯣ ꯄꯥꯜꯂꯦ ꯉꯁꯥꯏꯗꯨꯒ ꯆꯞ ꯃꯥꯟꯅ ꯃꯤꯒꯟꯅ ꯐꯩ ꯃꯤꯒꯟ ꯐꯥꯕꯁꯤ ꯂꯨꯏꯀꯣ ꯈꯨꯠꯇꯣꯡ ꯌꯨꯅꯦ ꯃꯤꯒꯟ ꯐꯥꯕꯁꯤ ꯌꯥꯝ ꯇꯜꯂꯤꯀꯣ ꯃꯤꯒꯟ ꯐꯥꯕꯗꯅ ꯑꯃ ꯊꯤꯟꯈꯤꯗꯨꯁꯨ ꯌꯥꯔꯕꯣ ꯌꯥꯔꯦ ꯌꯥꯔꯦ ꯈꯨꯠ ꯁꯣꯛꯂꯕ ꯃꯇꯨꯡꯗ ꯃꯄꯥꯟꯗꯩ ꯁꯨꯕꯅꯤꯅ ꯃꯌꯥꯗ ꯅꯠꯇꯦ ꯁꯤꯝꯗꯤ ꯈꯔ ꯆꯥꯎꯋꯦ ꯀꯕꯣ ꯁꯤꯝꯗꯤ ꯈꯔ ꯆꯥꯎ ꯃꯥꯜꯂꯦ ꯁꯤꯖꯤꯟꯅꯗ꯭ꯔꯕꯣ ꯁꯤꯖꯤꯟꯅꯗ꯭ꯔꯁꯨ ꯌꯥꯅꯤ ꯑꯗꯨꯁꯨ ꯑꯅꯤ ꯊꯣꯡꯉ ꯌꯨꯔꯤꯔ ꯈꯪꯄꯣꯠꯇꯦꯗ ꯃꯀꯣꯛꯇ ꯃꯊꯨꯟ ꯑꯃ ꯌꯨ ꯂꯩꯔꯝꯒꯅꯤ ꯀꯩ ꯎꯆꯦꯛꯔꯣ 오렌 ꯌꯦꯡꯁꯦ ꯑꯖꯥꯔꯦ ꯁꯤꯗꯤ ꯁꯤꯒꯤ ꯁꯥꯏꯖꯁꯤꯗꯤ ꯌꯥꯔꯦ ꯍꯥ ꯀꯃꯥꯏꯅ ꯌꯥꯔꯦ ꯐꯖꯩꯀꯣ ꯁꯤꯒꯨꯝꯕ 50ꯃꯨꯛ ꯐꯥꯔꯦ ꯐꯖꯔꯦ ꯁꯤ ꯆꯪꯁꯤꯜꯂꯛꯀꯅꯨ ꯈꯣꯏꯅꯤꯉꯨꯅꯤ ꯍꯥꯏꯕ ꯈꯨꯂꯨꯝꯗꯤ ꯃꯁꯛ ꯎꯔꯦ ꯉꯥ ꯕꯤꯠꯀ ꯂꯩꯇꯦ ꯌꯥꯝ ꯇꯞꯅ ꯃꯇꯣꯟꯒ ꯌꯨꯡꯗꯒꯤ ꯋꯥꯅꯤ ꯃꯌꯥꯏꯗꯩ ꯆꯤꯡꯉꯛꯄꯁꯦ ꯑꯆꯧꯕ ꯑꯣꯏꯕꯩ ꯅꯤꯡꯉꯒ ꯃꯆꯥ ꯍꯦꯛꯇ ꯑꯣꯏꯔꯝꯕ ꯆꯤꯡꯕ ꯈꯨꯆꯤꯡꯗꯨꯗꯤ ꯃꯥꯜꯂꯦꯍꯦ ꯔꯧ ꯑꯣꯏꯔꯁꯨ ꯁꯤ ꯉꯁꯥꯏꯒꯤ ꯁꯥꯏꯖꯇꯣ ꯀꯤꯂꯣꯗ 3 ꯆꯟꯕꯤ ꯁꯥꯏꯖꯇꯣ ꯁꯤ ꯃꯉꯥꯛꯇ ꯐꯥꯔꯦ 좀 ꯆꯥꯎꯋꯦꯀꯣ ꯁꯤ ꯔꯧꯗ ꯄꯣꯠꯄꯅꯦꯕ ꯑꯗꯣ ꯆꯤꯡꯅꯩ ꯑꯁꯣꯝꯗꯩ ꯂꯥꯛꯑꯒꯦ ꯌꯦꯡꯉꯁꯦ ꯂꯨꯝꯃꯦ ꯑꯁꯦꯡꯕꯩꯅꯤ ꯍꯩꯗꯣ ꯌꯥꯎꯔꯦ ꯅꯪ ꯑꯃꯨꯛ ꯇꯧꯃꯤ ꯅꯥꯊꯣꯛꯈ꯭ꯔꯦ ꯍꯥ ꯅꯥꯊꯣꯛꯈ꯭ꯔꯦ ꯄꯥꯝꯃꯨꯈ꯭ꯔꯦꯗ ꯉꯥꯁꯤ ꯁꯤ ꯂꯩꯔꯦ ꯉꯁꯤ ꯐꯥꯎ ꯉꯥꯈꯩꯁꯦ ꯁꯤꯗ ꯃꯅꯨꯡꯗ ꯌꯥꯎ ꯂꯩꯔꯦ ꯉꯥꯁꯦ ꯔꯧ ꯃꯤꯔꯒꯟꯗꯤ ꯃꯁꯤꯡꯕꯨꯗꯤ ꯑꯗꯨꯝ ꯌꯥꯝꯃꯦꯗ ꯁꯤꯗꯩꯗ ꯉꯥ ꯑꯆꯧꯕ 3 ꯑꯃꯕꯨꯗꯤ ꯏꯃꯥꯟꯅꯕꯗ ꯒꯤꯞ ꯇꯧꯈ꯭ꯔꯦ ꯍꯩꯗꯣꯔꯛꯁꯦ ꯍꯩꯗꯣꯛꯑꯒ ꯑꯗꯨꯅ ꯐꯗꯧ ꯃꯥꯜꯂꯦ ꯁꯤꯜꯂꯦ ꯑꯁ ꯔꯧꯗꯣ ꯈꯔ ꯀꯥꯎꯁꯜꯂꯨꯀꯣ ꯃꯌꯥꯏꯗ ꯁꯦꯟꯇꯔ ꯇꯥꯍꯟꯁꯦ ꯁꯤꯜꯂꯦ ꯇꯣ ꯉꯥ ꯃꯁꯤꯡ ꯀꯌꯥ ꯁꯨꯒꯦ ꯇꯩ ꯍꯧꯔꯁꯦ 1 2 3 4 5 6 7 8 9 10 11 12 13 14 15 16 17 ꯑꯗꯨꯗꯤ 18 ꯁꯨꯔꯦ ꯑꯃ ꯂꯩꯔꯝꯃꯦ ꯍꯥꯞꯆꯜꯂꯁꯦ
ꯑꯗꯨꯒ 18ꯗꯣ ꯑꯩꯈꯣꯏꯒꯤ ꯉꯥꯏꯈꯣꯀꯣ ꯁꯨꯃꯥꯏꯅ ꯑꯝꯇ ꯅꯝꯍꯧꯒꯦ 18ꯗꯣ ꯀꯩꯅꯣ ꯇꯧꯔꯦ ngasi punna nga kun nga mathoi nga mari ngoi di kya tare 18da nga kun ni thoi ngasi punna nga kun ni thoi phare ado haiba nga kun ni thoi je keno tawre imanaba lungai na imanaba ai yam nungsiba imanaba la me ado mangonda ngasi je waw yengro na nga achau achau khalaga mari ma pi gre rau mirgan ga dei kaman ngasai kilo muk ta duga a maido adu maina tawdana tawre yam nungaire nga de num phau di phai da ko achꯧꯕ ꯌꯥꯎꯗꯕ ꯅꯝ ꯐꯥꯔꯦ ꯑꯩꯒꯤ ꯃꯔꯨꯞ ꯀꯩꯁꯤꯁꯨ ꯃꯣꯏ ꯌꯦꯡꯕ ꯂꯥꯛꯏꯅꯦ ꯑꯗꯣ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯑꯩ ꯚꯤꯗꯤꯑꯣ ꯅꯝꯕꯁꯤꯗ ꯉꯥ ꯍꯩꯗꯣꯛꯄ ꯈꯣꯠꯄ ꯇꯥꯎ ꯀꯩ ꯂꯝꯗꯩꯅꯣ ꯑꯩ ꯄꯣꯝꯄꯥꯠꯇꯒꯤ ꯑꯣ ꯑꯦ ꯉꯁꯤ ꯊꯦꯡꯅꯕ ꯃꯤꯡꯗꯤ ꯀꯩ ꯀꯧꯒꯦ ꯂꯤꯌꯣ ꯄꯣꯝꯄꯥꯠꯇꯒꯤ ꯂꯤꯌꯣ ꯑꯩꯒꯤ ꯃꯔꯨꯞꯁꯤꯁꯨ ꯊꯦꯡꯅꯔꯦ ꯂꯥꯛꯑꯦ ꯍꯧꯖꯤꯛ ꯑꯩꯒꯤ ꯈꯣꯏ ꯂꯣꯏꯁꯟꯕꯒ ꯀꯩꯒ ꯃꯄꯥ ꯆꯥꯅꯅ ꯃꯥꯁꯨ ꯑꯩ ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯃꯈꯨꯠ ꯃꯣꯠꯍꯜꯂꯦ ꯂꯤꯌꯣ ꯊꯦꯡꯛ ꯌꯨ ꯅꯍꯥꯟ ꯑꯩ ꯇꯦꯁꯀꯤ ꯚꯤꯗꯤꯑꯣꯗꯣ ꯌꯥꯝ ꯌꯦꯡꯅꯤꯡꯃꯟꯗꯅ ꯂꯥꯛꯄꯅꯦꯕ ꯉꯥ ꯌꯥꯝ ꯐꯥꯕ ꯉꯥꯗꯤ ꯐꯩ ꯑꯗꯨ ꯉꯥ ꯆꯧ ꯒ꯭ꯔꯥꯁ ꯅꯨꯡꯗꯣ ꯑꯩꯈꯣꯏ ꯈꯣꯏ ꯆꯣꯞꯄꯁꯤꯗꯤ ꯒ꯭ꯔꯥꯁꯇ ꯀꯥꯎꯟ ꯇꯧꯏꯗꯅ ꯍꯥꯏꯗꯤ ꯁꯨꯝꯕꯁꯤꯗꯤ ꯁꯤꯗꯤ ꯑꯦꯛꯁꯇ꯭ꯔꯥꯅꯦꯕ ꯍꯥꯏꯗꯤ ꯁꯤ ꯐꯥꯅꯤ ꯐꯥꯔꯣꯏ ꯉꯝꯕ ꯅꯠꯇꯕꯅꯤꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯤꯗ ꯑꯩꯅ ꯐꯥꯕ ꯉꯥ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯂꯤꯌꯣꯁꯨ ꯂꯥꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯊꯦꯡꯅꯔꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯒꯤ ꯃꯁꯦꯟ ꯉꯥꯛꯇꯅꯤ ꯑꯩꯅ ꯈꯣꯡꯄꯥꯟꯗꯩꯅꯤ ꯃꯥ ꯄꯣꯝꯄꯥꯠꯇꯩꯅꯤ ꯗꯥꯅꯥꯎꯆꯥꯅ ꯇꯣꯞꯇꯩꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯃꯊꯪꯗ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯃ ꯊꯦꯡꯅꯔꯁꯤ ꯊꯦꯡꯛ ꯌꯨ